ꯏꯁꯣꯔꯅ ꯄꯩꯁꯥꯗꯨ ꯅꯈꯣꯏ ꯄꯨꯊꯣꯛꯄ ꯆꯥꯏꯌꯦ ꯀꯔꯤꯅꯣ ꯅꯈꯣꯏ ꯅꯣꯏ ꯃꯩꯇꯩꯒꯤ ꯆꯞ ꯆꯥꯕ ꯄꯩꯁꯥꯗꯨ ꯂꯩꯇ꯭ꯔꯕ sida nang na haining ibu wasi karino ba matanga sida nang ni ishwarga panchalla iba ishwarga koshalla iba pothol iba nang na haining ibu wasi karino ba ai first of all I know do hang ba ka hange ba ko nang che Christian macha na tabra ba Christian macha mo oiraga nang na adu yamna minungshi leitri ba nangi Bible du da nangi kaino du da nang suguma thabak si tawo haina ishona nang da takpra nangi Bible du da yaw bra ba Christian macha mo oina ne ai su yamna nungai te ba khangbra ahamba da de koi tumina leirame ba aisu Christian macha amane ba ko adubu noina tawriba mawong matawdudi akhoi tawde aduga Christian da sunate akhoi Manipur da leiba maitei macha kanamta na noi dongna tawba kaimta leite ba lanji su noina hana hore noina hana usilaktre noina hana akhoi jibu noina khudum chanba yarni na khallaga noina tawrakle hojikti akhoi tumina leiba ngamlaktabadagi akhoi lansam I hawrakle I hawrakpasida mo akhoi maitei macha ji phatti maitei na hawbani sida mo noina mo on thoga noina mo akhoi da mo tawrak pine ba khangbra noina tawri sidi tasengna yaning de ba khangbra adegi amu nangna sidi ishwar haina palise karino nangna haining ba wasi ishwarga noina tawriba sagatliba landuga mari leinabra noina chatliba lichatuga mari leinabra ba noina akhoi gi imagi ipagi ichegi ichalgi noina lichat sajat myam kot kolaga ngangi ba posak to akhoi nongmata dumaina tawgiba leite akhoi maitei nupi amana no nongmata adumba tawgiba thabak kaishu leite noina hai leisa na macha pokpa adu tawbag yam haiba posak to noi akhoi gi maitei dadi yam tangna thokani noi gi ko kuki dadi adugumba do kongai ama thengnai ba ko aisu mapalom da leirei ko mapalom da leirei aduna mapalom da tawriba noi gi jati na tawriba sing da koi loina khangye ba khangbra nupi mapalom da leiriba sing se tawrani yu chak khara thakchalani nupana haga hengo henga tawrani club ta khar chatlani ngarga halani nupaga yarek minarani nupaga leiminarani mayumda gidi laik tamuni ne lakani thabak toruni ne lakani mapalom da tawri sidi room ama lawrga leiminarani room ama lawrga leiminaba matamda room owner duna kanano homa matamda cousin ne aigi aduni adani haijenaraga nupa sing da kanoi living relationship ta leiye living relationship to the leirabani na aphabadi oiraktre nacha da dum yokshala ani leisa na nacha oira ani nayum pan basu natte suguma thabak sidi noina tawrakpane bako maitei macha amatana suguma thabak se tawba leite akhoi maitei macha singdi ne yamna sengrabani khangbra nangna ngangi ba saiba wa singdo khitang khandaraga ngangamadi pharamgadra haina khali ko adegi nangi Bible do hoi nang Catholic chatlamba yai nang Baptist chatlamba yai nang chatningba nangi chatlamba yai ba adubu Bible amatada jati amana jati amabu hatlu nayu fu chayu haiba pose sunglai leite ba ko jati amana da sumai tawon Bible de yawi yekna badubu nungsiu haiba hai phau yawbane adugi mahutta noidi noina tawriba ma umma tawsina yam thina hainingde yam thina sauningi adubu sauninge aduna kari kanai hojikti akhoi tumin leisanbagi matam natre athoba mayam ama leiri athoba mayam amana hojikti imaleba kandaba yade haina chongthorakre athoba mayam asina tawrakpa matamda noi kuki noi pelo noi kiengo ko si ai noi da haramge adagi sida nang ama haise noi maitei ki chapchaba paisa du leitrabra hairiba kuki noi gi di chapchaba paisa leibra ba noi gi kuki gi ni haba paisa am sum leiribra ba paisa sida Gandhi yekba paisa sida akhoi kuki gi ni he haiba paisa ma leiribra haibani da sakthu minai sa noi gi aduda noi gi paisa ni haiba ma leiribra ba sigi paukhom se pira oba khangbra na thongna leiradi sakthu nupi yam khangdre meitei pawlo khange se nangkhoi gi loina sidaba yam khangdre meitei paba aduni meitei londo lonba hitradi lola anu nganga anu ba khangbra khangsu khangdana khangba sarga semaga saraga ne yam wana ngangbudo nganga no ba tabadi yamna ware ba meitei masa khoi di khange dana minai masa sa refugee noise tumna halakana khanggadabani tasengna haige tumna halakana khanggadabani noida minungsi utluba ha noigi changjapam piruba minungsi utluba akhoi aranba oire hojikti adubu kai di upai lai akhoi di khongjangse dom changchilakpa tabani tau noigi angamba tau akhoi su akhoi angamba tawrake ko
Oi, anauba leishabine khambra. Egise anauba leishabi. Yam beautiful anauba leishabi cookie girl gine khambra. Listen, take it out! ꯑꯩꯁꯦ ꯑꯅꯧꯕ ꯂꯩꯁꯥꯕꯤ ꯌꯥꯝ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯅꯧꯕ ꯂꯩꯁꯥꯕꯤ ꯀꯨꯀꯤ ꯒꯔꯜꯅꯤꯅꯦ ꯀꯨꯀꯤ ꯒꯔꯜꯅꯤꯅꯦ ꯈꯪꯕ꯭ꯔꯥ ꯋꯥ ꯂꯩꯇ꯭ꯔꯦ ꯏꯕꯦꯝꯃ ꯅꯪ ꯈꯨꯐꯖꯗꯤ ꯁꯛꯅꯦꯅ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦꯍꯦ ꯅꯪ ꯀꯣ ꯑꯩꯈꯣꯏꯒꯤ ꯊꯤ ꯃꯔꯛꯇ ꯂꯩꯕ ꯍꯟꯗꯣ ꯑꯗꯨ ꯍꯦꯛ ꯃꯥꯜꯂꯦ ꯅꯪꯗꯤ ꯅꯁꯛꯇꯣ ꯀꯨꯀꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯒꯔꯜ ꯋꯥ ꯂꯩꯇ꯭ꯔꯦꯍꯦ ꯏꯕꯦꯝꯃ ꯅꯪ ꯂꯩꯀ꯭ꯔꯛꯇ꯭ꯔꯒꯅ ꯑꯃꯁꯨꯡ ꯁꯤꯖꯈ꯭ꯔꯣꯏꯕꯣ ꯀꯨꯀꯤ ꯃꯆꯥꯗ ꯅꯣꯏ ꯂꯣꯏ ꯁꯤꯈ꯭ꯔꯣ ꯀꯨꯀꯤ ꯅꯨꯄꯤꯗꯒꯤ ꯅꯨꯄꯥꯗꯒꯤ ꯑꯍꯟꯗꯒꯤ ꯅꯍꯥꯗꯒꯤ ꯁꯤꯕꯕꯨꯗꯤ ꯍꯥꯏꯅꯤꯡꯗꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯈꯪꯗꯦꯗ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯗꯦ ꯋꯥꯁꯦ ꯌꯥꯝꯗꯤ ꯍꯥꯏꯅꯤꯡꯉꯁꯨ ꯍꯥꯏꯔꯁꯨ ꯀꯩꯝ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯤꯡꯁꯦ ꯃꯣꯏꯅ ꯀꯩꯁꯨ ꯂꯧꯁꯟꯗꯧꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯩꯇꯩꯂꯣꯟ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯤ ꯀꯔꯤꯅꯣꯅ ꯃꯌꯥ ꯀꯥꯔꯒ ꯂꯧꯁꯟꯕ ꯌꯥꯝ ꯋꯥꯅ ꯈꯟ ꯀꯥꯟꯅ ꯂꯧꯁꯜꯂꯝꯗꯣꯔꯤꯕꯅꯤ ꯂꯧꯁꯟꯗꯣꯏꯗꯨꯁꯨ ꯐꯠꯇꯕ ꯇꯟꯖꯥꯗꯨꯒ ꯊꯤꯔꯒꯅꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯛ ꯁꯪꯉꯛꯄ ꯃꯇꯝꯗ ꯑꯐꯕꯗꯨꯅ ꯀꯔꯤꯝ ꯂꯧꯁꯜꯂꯣꯏꯕ ꯐꯠꯇꯕꯗꯣ ꯊꯤꯔꯒ ꯃꯣꯏ ꯂꯧꯁꯜꯂꯛꯇꯣꯔꯤꯕꯅꯦꯕ ꯁꯛꯊꯨ ꯃꯤꯅꯥꯏꯁꯤꯡꯗꯨꯕꯨ ꯔꯤꯐ꯭ꯌꯨꯖꯤ ꯍꯥꯏꯒꯤ ꯌꯦꯡꯉꯣꯅꯦ ꯃꯣꯏꯅꯒ ꯇꯧꯔꯤꯕ ꯁꯛꯊꯨ ꯃꯤꯅꯥꯏꯁꯥ ꯂꯥꯛꯑꯣ ꯅꯣꯏꯅꯒꯤ ꯏꯃꯥꯁꯤꯡꯗ ꯐꯨꯒꯦ ꯅꯩꯒꯦ ꯑꯗꯨ ꯇꯧꯒꯦ ꯂꯥꯛꯑꯣ ꯅꯣꯏ ꯅꯣꯏ ꯌꯦꯡꯉꯣ ꯑꯩ ꯇꯁꯦꯡꯅ ꯁꯤꯃꯗ ꯍꯥꯏꯕꯤꯔꯝꯒꯦ ꯍꯧꯖꯤꯛ ꯅꯣꯏꯅ ꯂꯥꯟ ꯍꯧꯔꯤꯅꯦꯅ ꯍꯧꯔꯤꯕ ꯄꯣꯠꯁꯛꯁꯦ ꯍꯌꯦꯡ ꯌꯦꯡꯉꯨ ꯂꯥꯟꯁꯦ ꯐꯔꯦꯅ ꯀꯩꯒꯨꯝꯕ ꯈꯜꯂꯁꯤ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯣꯏꯔꯛꯀꯗꯕ ꯃꯌꯥꯝꯗꯣ ꯅꯣꯏ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎꯅ ꯁꯥꯅ ꯈꯜꯂꯨꯀꯣ ꯑꯗꯨꯒꯤꯗꯣ ꯑꯩ ꯍꯥꯏꯕꯤꯒꯦ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯗꯣ ꯈꯜꯍꯧꯋꯣ ꯑꯃ ꯇꯧꯍꯧꯋꯣ ꯑꯗꯨꯀꯥꯟꯗꯗꯅꯦ ꯅꯣꯏ ꯌꯦꯡꯉꯨ ꯃꯇꯝ ꯑꯃꯗꯩ ꯅꯣꯏ ꯏꯝꯐꯥꯜꯗ ꯅꯣꯏ ꯂꯥꯛꯇꯕꯁꯨ ꯉꯝꯃꯣꯏ ꯂꯥꯛꯈꯤꯅꯤ ꯅꯣꯏꯀꯣ ꯃꯇꯝꯗꯨꯗ ꯍꯥꯏꯕꯤꯒꯦ